State asida thokiba thokaningdaba hatna sunabagi fibam asi amuk hadna thokhandanaba amadi ngasi mak thokliba irang asisu tung koina lekhai tana Waroisin ama Puraknabagi khongjangda changsinliba Peace Committee Kanglaipak Manipurgi Thausil Thorang khudingmakta Chap pumnamakna Mateng Pangbiyu haina committee asigi advisor RK Sanayaima leibak Meeyamna appeal tawrakli. Peace Committee Kanglaipak Manipurgi marirak suba mapokumon Thouramda loinana irang asigi haurakfam amasu oiriba kumbi sigi fogakchau ikai awangda leiriba ibudau thangjingi harau matoi tambagi ngasi lairoi numita lai khoirambada saruk yaba lakhiba committee gi maru oiba thaupuba sing yauna lakhiba committee gi advisor ningthemcha Sanayaima makata na haikibada Peace Committee na imaleba kidamak thawai katkraba athauba singidamak ningsing yumbi yungduna tungi mirolda ningsing handuna thamlamnaba chatharakliba asida nambolgi maibam lotpachingda hauzik yamna kanna semgat sagatli hairaduna ziribamda yamna thiba thodokta angang machai yauna imung manunggi miyoi sing laikidaba adugi kubam lendasu ningsing yumbi sanaba thorang tawre hairaduna mahakna makata na hai yamna nungaitaba amana handak maragasi lanjenaduna relief camp singda lairiba singna masa gi mayumda hanjinba yadana lairiba asida nongmai makhol khajiktang lepliba asida isai nongmai habal chongba harau kumai kaya tawsilakpa asi laikidraba thawai mayam adu kauthokibagum tawi masigumba asi aikoi khudingmak nasu khajiktang khanthaminaba changi haiki panba yai irang asigi haurakfam ama oiriba Torbung Govindapur Torbung Bangla Waikhurokna chingbagi mafam singda lairiba maitei singi laifam len singda ngasi fauba laikhuramba changba yadana lairibani ngasigi Thouramda Peace Committee Kanglaipak Manipurgi President Rajesh Maitei Ichamgi hanagi founder President Nongthombam Rajendro Elias Boy amadi committee gi miyoi kayasu sarukyaki